Sugnu LAMKHAI da MATHOU TOUDUNA LEIBA NIPAN SHUBA MANIPUR RIFLES ki personnel sing election duty ki Pukhinaba Hotnabagi Mayok da Sugnu gi Meeyam na Khongjang Changshinkhre ngasi ayuk serok LAMKHAI gi post gi 8 MR gi personnel sing adu battalion gi gari amada lawba lakpatagi Khongjang adu jangsinkhibani haide Khongjang adu ga mari leinena Sugnu apunba maira paibiluk ki vice president M Sangitan hai Sugnu amasung serok asi hojik su red zone oiduna kuki khulai paiba sing ne hektamak attack tawrakpa yabagi akiba leiribani Election ga mari lainana security personnel sing lauthokiba asigi khudong chaba lawraga kuki khutlai paiba sing na attack chatharakani haina social media da ki halakhiba su leiribane asiguma fibam masida lengakna miyam gi punsi kanbadagi mikhal na hena maru oina lawbugi thawong asi yaningde mafam asidagi makhatana state force lauthokna bahotnarak labadi miyam na makha kya gi khongjang changsilakani state force lauthokpagi mahutta ahenba state force personnel sing oina thajin biro haina su mahangna makha takhi Asigumba tanja sida aikogi election gi damakta sugnu da leiriba ahenba force pibir u haiba phawda yada dana konade haidana khallaga aikogi kokta di ahenba force pamjari ngai sida leiriba khara khaksidagi amu hanna moi kuntra manga leibada trani thoi lauthokani haiba government gi order se masi tawbiganu yaragadi sugnu leiba parja khoina hanna haijari ahenba state force natana state force maraktagi lauthokani haiba wafam se masi sugnu gi miyamna sukya yaba ngamjaroi haiba wafam si thamjari kaigumba tawbiragadi lauthok taba yade hairagadi atopa police ki side tagira atopa oina thabira o madugi onabagi mitsida ujadri kaidi akoi ahenba 8MR lauthokani haiba wafam se sugnu da leiriba praja section khuding makna sukya yajaningde sukya suya bangamoi haiba wafam si media gi thongda thamjari